ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯤ ꯆꯝꯄ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯀꯩꯁꯤꯒ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯃ ꯑꯉꯥꯡ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯆꯥꯏꯔꯦ ꯃꯣꯏ ꯆꯥ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯦ ꯀꯩꯅꯣ ꯈꯨꯃꯥ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯧ ꯂꯩꯔꯦ ꯑꯩꯃ ꯅꯦꯆꯔꯦꯜ ꯂꯩꯗꯣ ꯅꯦꯆꯔꯦꯜꯅꯦ ꯅꯪꯅ ꯉꯁꯤ ꯍꯧꯖꯤꯛ ꯆꯍꯤ 63 ꯐꯥꯔꯕ ꯅꯪꯅ ꯐꯖꯔꯤ ꯈꯣꯠꯐꯖꯕꯁꯦ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯐꯖꯔꯤꯗꯅ 이마ꯗꯤ ꯑꯩ ꯉꯥꯎꯗꯦ ꯅꯪꯅ ꯐꯖꯔꯤꯁꯦ ꯈꯨꯐꯖꯔꯕꯅꯤ ꯃꯌꯥꯝꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯟꯗꯛ ꯚ꯭ꯌꯨꯁ ꯑꯃꯐꯥꯎ ꯀꯥꯗ꯭ꯔꯦ ꯈꯔ ꯀꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯕꯅꯦ ꯂꯤꯂꯥ ꯅꯠꯇꯦ ꯍꯟꯗꯛ ꯇꯟꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ ꯇꯣꯛꯈ꯭ꯔꯒ ꯅꯣꯠꯅꯕꯤꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯚꯤꯗꯤꯑꯣ ꯀꯥꯞꯇꯨꯔꯦꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯌꯥꯎꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯈꯔ ꯆꯥꯏꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥꯁꯤꯡ ꯅꯥꯠ ꯁꯪꯀꯤꯔꯇꯟꯒꯤ ꯅꯨꯃꯤꯠ 15ꯉꯥꯅꯤꯒꯤ ꯋꯥꯔꯛꯁꯣꯞ ꯇꯧꯒꯗꯕ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯂꯥꯛꯏ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯦ ꯂꯧꯕ ꯆꯠꯂꯤꯃꯤ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡ ꯕꯗꯔꯄꯨꯔꯗ ꯌꯧꯔꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯒꯔꯇꯂꯥꯗ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯒ ꯑꯗꯒꯤꯗꯤ ꯑꯒꯔꯇꯂꯥꯗꯒꯤ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯧꯕ ꯆꯠꯂꯤ ꯍꯥꯏꯂꯒꯗꯤ ꯌꯧꯔꯛꯇꯣꯔꯦ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯕꯗꯔꯄꯨꯔ ꯌꯧꯔꯦ ꯁꯤ ꯆꯪꯉꯤ ꯍꯧꯖꯤꯛ ꯍꯣꯏ ꯇ꯭ꯔꯦꯟꯁꯨ ꯌꯧꯔꯛꯇꯣꯔꯦ ꯌꯧꯗꯦ ꯇꯧꯔꯝꯃꯅꯤ ꯇ꯭ꯔꯦꯟꯁꯨ ꯑꯩꯈꯣꯏ ꯌꯧꯕꯒ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯅꯤ तो फटाफट चलो मोटा मोटी पूरा ट्रेनों टाइम हो गई अखोई थुंगना बदरपुर स्टेशन दा हजे मणिपुर लाइव ओजा गायरी मोई यौरक्ट्री ममजल्ले पुंग 5 हेनग्रे मिनिट 10-15 मनुंग ट्रेन थुंगलरनी हजे ओजा होय लाकपा गायरी मफम से ngasi गाड़ी का मो लेते वीडियो शूट का तौरदी फजना मोंग तानी सिगैसिगा रील्स का कई का नईना फजना खायना सेम जारनी मफम से ngasi गाड़ी लेतमिना पूरा हांगे हाना सीसे मनिंग से पूरा पिथन बनेबा हौजी अम्बो कनाम लेते ngasi से गाड़ी लेते पूरा फ्री ने ngasi ए लाउथोरे ओ पसंग गैन तौरे हमारे The next day. ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯂꯝ ꯂꯥꯏꯔꯕ ꯇꯦꯟꯗ ꯃꯖꯥꯝ ꯀꯟꯗꯒꯤ ꯍꯣꯠꯅꯔꯤ ꯕꯣꯔꯨꯟꯅ ꯑꯩꯗꯤ ꯑꯦꯛꯆꯨꯑꯦꯂꯤ ꯉꯥ ꯍꯦꯜꯂꯤ ꯆꯥꯕ ꯌꯥꯗꯦ ꯁꯨꯝ ꯅꯝꯐꯨꯗ ꯃꯣꯏꯅ ꯌꯥꯗꯕꯗꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯅꯤꯔꯥꯃꯤꯁ ꯈꯔ ꯇꯧꯕꯤꯔꯤ ꯌꯥꯏ ꯆꯥꯕ ꯇꯣꯏꯁꯨ ꯌꯥꯎꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯥꯛꯏ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯇꯦꯟꯁꯦ ꯈꯟꯅ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯐꯝꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯤ ꯑꯣꯏꯁꯜꯂꯦ ꯌꯥꯔꯦ ꯐꯝꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯤ ꯑꯣꯏꯔꯦ ꯀꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯄꯥꯟ ꯇꯧꯔꯤ ꯍꯥꯏꯔꯣꯁꯦ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯣꯁꯦ nang dumai oi dei pathan dei nang khongwe ore ni lei juga to adu subscribe to like to view Belinda comment to adu parang hian thongi ai to
the next day. Lo xí lo. Em là xí xe hồ chí khóe ono person nông cả sigi subi gi mày am mình sai ono person cái kia thôi ai sao vậy đi quá cái khai là đi mấy đài cái mùi cái hàng cái phụ xem lâu bị cái nè sang ấy một khăm tiền của tôi lâu rồi kìa hả এটা কোন দিকে কই আপনার ওই যে হাই সেকেন্ডারি সাইডে রাস্তা আছে যে ঢুকিয়ে আরো ভিতরে সামথিং রাস্তা ওই তারা লাগে না মই জানি লাগিছে মই কি বেয়া মাৰি মাছা কি কোনো কথা নাই Kami ngày nay đi mua xuống đó আমরা হিমুয়ে বাদ দেব